Manipur University ki Professor Meisnam Premlata Pung Nipunipan ki Manungda Thabaktagi Pothanaba Khanghanli haina KCP Thabaktagi group na ngasi thadorapa chero lamada hairi party asigi publicity secretary Khanghanli maitaina khujek piduna thadorpa chero lamada awang batha ki mahai tampham loi sangama oiba Manipur University asi senza thumza gi makol ole Manipur University Teachers Association na one man one voice demand tawduna laklabasu Manipur University ki senza thumza na lakhalaba masagi sinpham kauduna sel khaktamak mikaduna ozagi sinpham kaukrabasina amadi Manipur University ga mari lainaba mapalgi miyansa kharaga lautuna duna competent authorities singna yari amadi pukning thaugatpada mateng pangle haiduna tawning ba tawbagi mami shu saungna mami tai haina lamdam sigi saknairaba mioi sing CSO sing mahairoi gi lup singna wakatuna lakpa du ngasidi mayak sengle asumba wapam mama oire habadu operation on eradication of public enemy KCP Thabaktagi group na lobasigi mahut chillaga thijinba matamda chapchana khangba ngamle hiramasigi mari leinana operation on eradication of public enemy KCP Thabaktagi group ta Sahi asigi August amadi September tha manungda KCP Thabaktagi group da laiba asigi miyamdagi lakhiba wakatchingi manung chana National Common Entrance Test Examination NCTE Regulation 2014 guideline gi wangbada masagi khudong saba yengduna ozagi maikum uppa kharana shumnatagi lanai khudong saba khara fangnaba madi sel khara gi damakta aran oi kaya sathare haiba chapchana khangbadagi KCP Thabaktagi group asina paring naina operation on eradication of public enemy na chathaduna lakpagi manung chana thijinbada Fangbasing adu mamangda print amadi electronics media gi khutangda thamkibashu laikre adumapu hauzi maksu Manipur University gi VC oriba mamangda register oiramba miwe siga mitop miyan sakharaga lautunaraga ngamme matagum National Common Entrance Test Examination Regulation 2014 amadi Amendment 2017 UGC Regulation 2018 amasung Manipur University Act 2005 ki manung chana piriba Chana Kangon Singh Tugaiduna Madi Ngakna Satpa Ngamdraba Head of Teachers Education Loinana Din Soiriba Singnasu Arana Hoishinda Saugaliba Si Kudaktagi Lepnaba Khanghan Bagaloinana Professor Meisnam Premlata Pung Nipunipan Manungda Thabaktagi Pothanaba Operation on Eradication of Public Enemy na KCP Thabaktagi group ki mahutagi Khanghanli